Kakching Kendra gi miyamna ana layingda thengnariba khudung chadaba kaya mayoknaba adudagi kharada oirabasu koknabagi pandamda laingakna piriba hakselgi tengbang mapum fana fanghananaba nauna saba PMJAY card amadi CMHT dagi PMJAY card ta ongkhatlaba card chartered rongi beneficiary singda ngasi yenthokri Kakching Sangayompham Lambakta Leiba Public Central Community Hall the Pangthokiba card yenthokpagi thoram aduda Kakching Kendra gi MLA Mayanglambam Rameshwar National People Party NPP Kakching District ki President SI Samjai amadi NPP Kakching gi maruiba miyoi thomi kayasu thoram aduda sarugyakhi card yenthokpagi thoram aduga mari leinana Kakching SC MLA Mayanglambam Rameshwar na fogdokhibada Miyamna ana layingda thengnariba khudong chadaba kaya si kharada oirabasu kokhananabagi pandamda card sabagi thoramasi pangthokpani CMHT card asidi Manipur manung khaktagiri masina mapanlamda layingbagi mathau tarakba kayada chatnaba yade aduna mapanlamgi afaba hospital kayada layingbada mateng phangnaba CMHT card asi dagi PMJAY card ta othokpani loinana eligible oiraba aduga card sadriba kayadasu card sahaunaba thoramasi pangthokpani masida natana isa gi oiba income hengatnaba khudung chaba fangnaba lahunaba hotnaba haibasisu tangai fade maruoina lairik laishu heiraba thabak fangdriba naha kaya asisu thabak piranaba hotnaba mathautai Vikshit Bharat ki makhada khungangi sinmi singda July amadagi hauduna MG Narigada numit chama thabak shurambadu numit chama kungi shuhangadawri Kakching Kendra asida su hauzi oiriba imaibil kayasi karamna lairaba kohangani income karamna hengathangani haibasida akan mamiyeng thamduna thabak paikhatlagani Lawmi singgi mathau taba har singsu athuba matamda fanghalagani haiba wafam kaya amasu phongdokhi भारत सरकार ना मसीगे आयुष्मान भारत की असगुम्बा प्रधानमंत्री हेल्थ कार्ड से सिनो याबा हॉस्पिटल सब मैम लेग्रे रिकॉग्नाइज होबा मधुद येंग चटप याननबा हानगी चीफ मिनिस्टर कार्ड से कोई प्राइम मिनिस्टर कार्ड हेल्थ कार्ड ओंथोकपगी अदुगी पोर्टुम लेरे अनीसुबदा आन सुसेम सेमद्रिबा एलिजिबल दी होबा समना सरकार की थबक तौदबा अदगी सही 35 दगी 100 बाउ मनुंग चनबा अकोई खर लेग्रे category si aduga madugi manung da laiba family members sing si karamaina hariba ajuki health card ki facility si phangba yana ba haina madugi semagi program am tokjabani akoina Kakching Kendra gi manung da lambi thong adagi hospital saba ima market saba asigi mayam sina public ki common noiba infrastructure orga public ta kanaraga su isa sa gi yumda kanaba isa gi imung amada akoi gi Sangba yaba kanaba benefit income lakwa yaba sikar maina phanganchige haiba amadi lairik tamuraga haujik thabak phangnana leiba sing sikar maina thabak hapsige haiba asigumba direct to the beneficiary haitara tawbo mayam si jo khoi tawnabo honajabani adugi honari badugi program mayam dugi masi saruk amani akoina ngasi honajari si karino haibadi individual family da individual beneficiary citizen amada Phangba yaba nga magi mapunsida mangonda hena nunga hengadaba kanagadawa potu karmaina toksige sinbase sisu akoigi thaudang amani haibisi ai thamjage asiga loina ngasi Kakching Kendra gi manungda akoina semai ba lambi peba block tharai ba ayamba akoi losile hojik ngasi akoi chalaga Kakching ireng banda line department gi through da MLA area development gi through da akoina tawgiba thabak mayam ama ngasi yengsingani madu yengsilaba matungda hojik Narega ina hana Ministry of Rural Development ki lairamba akoi ki 100 days thabak suraga lair basingda labor ki minimum wages piba ki scheme si July ki tang 1 dagi Vikshit Bharat haina ama akoi ki afaba akoi ki praja singna kana bama hana numit chamni ormada hudi chamaga kunni thabak suba ki adugumagi orama no wama scheme ama lakadore adusu July ki tang 1 dagi rural area da leiriba Kakching Kendra da haigana sora palen ireng mandal leiba singsi karamaina kanan sige haibagi program do koi mathang chatharakani akoi gi pandamdi karino hairagadi Kakching Kendra gi manungda lairena leiba family sing imai pa hallaman wana thabak suri basi karamaina nunga hansige makoi gi income generation karamaina toksige haibasi asomdani aduga koina
फार्मर की हजिक कुदबीद कोई फार्मर की हजिक यामना लूरब मतमदा दरकार ताबा हार येनबगी प्रोग्राम हम सो कोई तौरागनी कुदबीद अदुना वाही खरसी हायरगा ngasi लाक्पिरिबा कार्ड फंगबा फंगदौरिबा मयामदा इकाई खुमनबा उच्चबगा लोइनना भारत सरकार ना पिरैबा श्री नरेंद्र मोदी की लुचिंग मखाता तौरैबा मणिपुर लेबा इंडिया सरकार सिना पिरैबा कानबसे पुनम अखोय लौमिनसी ऑनरेबल चीफ मिनिस्टर श्री वाई खेमसान की मखादा पुरैबा पुधरैबा कानबा पुनम से अखोय पुनम कक्सिंग केंद्र की प्रजासु कानमिनसी लौमिनसी हाइबा वफम खरसी थमजब